Arambai News Guwahati da Manipuri Pao tabiriba singbu ihan hanba maktada chingangbam Sujitarani na khurumjari hauzik ngasigi samlapa mariba pau sing lobirase. Assamda COVID-19 ge apunba confirm case masing lising nipu mangaga chatret humbudra manga sukre lising kuntram doiga chamri kunipa na naba phakre lising tarama thoiga chatret kuntra manga na active oiri laikhidabagi masing chama supna mapan yokre. Ngasigi oina state asigi positive oiba naba phakhiba amadi laikhidabagi report amata laktri. Assam ki Jorhat Medical College Hospital lasu ngasi plasma donation center ama hangdokhibaga loidana Tezpur Medical College tana plasma therapy tawba hokre mato asumna Assam da maroina GMC Hospital da anaba chamaga taramanga da plasma kaptuna laying libani plasma therapy tawbadagi anaba kaya phagalakli panba yai ngasi Maharashtra dagi fawba Guwahati da laglaga miyoi amana plasma donate tawki Plasma donate tawba yariba si chama da chama COVID layong utpa miyoi sing khaktanani. Assam na hawkiba February thadagi COVID test tawba hawrakhiba duna ngasidi COVID test lakh tara tawba ngambagi akhanaba panthung ama yawba ngamkhre. Panba yai hawkiba February thada COVID lab amakhak lairambadagi ngasidi state asida COVID lab tarat sukhre. Ngasi maifana sin langduna Lakipur Gurumayu Mandopta Oza Ingudam Binod na mifam mapu oiduna phamkiba miyamgi oba mifam amana maifana hauzik changsilakliba Imalon Manipuri bo Assam Sarkar gi Associate Official Language ohengadabani haiba khongjangasi mapung phanbaga loyana mapangal hapnanaba ahallaman singi oiba core committee ama semkhre. Committee asi miyoi tarahumdoina saba ming oina Ingudam Binod K Vidyapati NG Basanta Kumar Abdul Bari Khan, A. Gaurakishore, A. Sopan, L. Robindra, Ima Aruna, Ima Sanathoy, Ahmad Hussain Chaudhuri, Kangabam Santi Kumar, K. N. Chan, Amadi, Sunita Singh Nachingba Yauri. Convener Oina, A. Sopan Singh Bukhanki, Makata Bawarep Oina, Lagliba Tha Sigi Tang Tarada, Assamgi, Manipuri Singhi, Civil Society Organization Kudimak Yauna, Apunba Mipam Ama Pamba. August ki tang kunma thoidana sit-in protest Silchar Lakipur amadi Sonaida phamba loinana maifana miyamgi oiba postcard campaign hogdokpa haina warep lokhi. Information and Broadcasting Minister Prakash Javadekar na video conferencing ki khuthangda DD Assam 24/7 TV channel ama ngasi hangdokre. Awang nongpoki state khudingmakki state ki oiba Doordarshan channel amamam leirabane masi India gi mafam amadagi hekta yengba yabagi khudong chabasu leire haina Union Minister asina makhatana haiki. COVID pandemic maraksida Assamda haukiba handak kharani asigi manungda NT ka gi khongjang kangkhalakli adubo Union Home Ministry na nauna pass tawkiba ka gi rule sembada tha ahum amaga changkhigani haina Standing Committee of Parliament ta khanghankre. Panbayai Citizenship Act ki amendment asi English ngani taramapangi December da pass tawkibani. Assam ki Transport Minister Chandramohan Patwari na motor vehicle tax lobada chehing naiba kaya thokhalambagi damakta District Transport Officer DTO Arun Bora yauna official ahum suspend tongnanaba haikre. Manipur da hawkiba pung kunmari sida nongna COVID positive case Marfudrani pan phangkibaga loinana apunba confirm case masing lising ahum supna tarani pan sukre miyoi nifuni pan na ngasi discharge tawkibaga loinana apunba discharge tawkibagi masing lising amaga chani pan taramari sukre lising amaga chama marfutara taret na active oiri laikhidabagi masing taret sukre ngasi positive oriba marfutarani pan asigi manungda hubhumari na michamni aduga kuntramari na Central Armed Police Force ki personnel singni ngasi positive oriba micham humphumari asigi manungda amakhaktangdi mapandagi halakpa miyoini mahak Tamenglongdagi ni aduga lemhoriba humphumdoi asidi travel history leitaba miyoi ngaktani makhoigi manungda khwaidagi yamna positive case phangliba district singdi Imphal West agi kunmanga amadi Thoubal-dagi kulhumdoini aduga atopa case singna Kakching-dagi ani Chandel-dagi manga amadi Imphal East-dagi nipani. Mato asumna Manipurda numit khudingi travel history leitaba miyoi sing positive oibagi chang hengalakli masi community transmission gi thak yorakpani haina akhang ahi singna wakhalon fongdoknarakli. Phiba masida Manipur Sarkar na ICMR gi expert sing kauduna sandorakli ba laichot asi matau karamna thingnagadage haibagi poktak logduna paikhatpham thokpa thorang sing athuba matamda paikhatpham thoi hainasu maikai kayadagi mot fongdoknarakre.
UPSC की सिविल सर्विसेज एग्जामिनेशन इंग लिसिंगनी तरामापन की रिजल्ट ngasi लाउथोखरे तोंगान सिविल सर्विसेज की दमकता कैंडिडेट चनिपान कुमापन खनखी प्रदीप सिंह ना एग्जामिनेशन असिगी टॉपर ओइखी अदुगा प्रतिभा वर्माना नुपी कैंडिडेट सिंह मनुंगदा टॉपर ओइखी टॉपर ओइरकलिबा मसागी चही कुनिथोई सुरबा प्रदीप सिंह अहानबा अटेम्प्ट माई पाकपने पनबा याई महाक पेट्रोल पंप हेल्पर अमगी मचानुपानी हंदकी रिजल्ट असिदा आसाम दगी कैंडिडेट मंगासु माई पाकलखरे यांखई मापन सुबर रैंक ता माई पाकलखिबा अरण्य साइक्या ममांगदसु परीक्षा से चामग तरामरी सुबर रैंक ता माई पाकलक्तुना IPS ट्रेनिंग हंदकता लोइसिनखिबदंग गाइरिबने महाक आसाम की हानगी DGP कुलाधर साइक्यागी मचानुपानी चामग तरानिथोई सुबदा माई पाकलखिबी सिजल अग्रवाल जोरहाटगिनी चट्रुक मरफुतरा तरेट रैंक माई पाकलखिबी निवेदिता दत्तसु जोरहाटगिनी चट्रेट का हुंफुतरुक रेक्ता माई पाकलखिबा तोपनडेका गुवाहाटीदगिनी अमदी चट्रेट का मरफुमरी रैंक माई पाकलखिबा किशोर सूत्राधर कोकराझारदगिनी मणिपुरदगिसु कैंडिडेट अनी माई पाकलखरे मखोय अनीदुदि रैंक चामगा मरफुनिपान यावरखिबा नोंजाई मोहम्मद अली अक्रम साहा मसागी चही कुलहुमदोय खेत्रिगांव नोंजाई लेकाई इम्फाल ईस्टगिनी लेखिद्रबा नोंजाई अली अजहर साहा अमसुंग नोंजाई सफिना साहागी मचानुपानी अदुगा रैंक चहुमगा हुमबुद्रा हुमदोयदा यावरखिबा परीक्षित थौदाम उरिपोक खोइसनाम लेकाई चैराप कोर्ट मनिंगदगिनी थौदाम सोमरेंद्रो अमदी थौदाम ओंबी प्रेमावती की मचानुपानी रैंक चामग मरफुनिपान माई पाकलखिबा नोंजाई मोहम्मद अली NIT मणिपुर की कंप्यूटर साइंस ता BTech लोइसिनखी स्कूलिंग ना क्लास 10 फाउबा स्कॉलर इंग्लिश एकेडमी कैखुदगी लोइसिनखी अदुगा हायर सेकेंडरी ना हर्बर्ट स्कूल घरीदगी लोइसिनखी अमदी परीक्षित थौदाम क्लास 12 तगी हौना KVPY की फेलोशिप फंगदुना लाखी IISER भोपाल दगी बायोलॉजिकल साइंस ता मास्टर लोइसिनखी अदुबो मास्टर कोर्स असिगी फाइनल ईयर मतम हाइबदि इंग्लिश सिंगनी तरा तरेट की मयाई वाइदगी भागना UPSC की सिविल सर्विस एग्जाम की सेम साबा होखी अमदी महाकी अनिसुबा अटेम्प्टनी हंदक सिविल सर्विसेज एग्जाम दा माई पाकलखलिबासी परीक्षित थौदाम सैनिक स्कूल इम्फाल की महिरोइने नागालैंडगिसु कैंडिडेट अमा रैंक चामग कुंथ्राहुमदोई सुबदा माई पाकलखी महाकी ममिंग रिचर्ड यानथान कौई अमदी त्रिपुरादगिसु कैंडिडेट अमा रैंक चट्रेट का कुनिथोइदा माई पाकलखरे महाकी ममिंगना धीमन चकमा कौई अमुकोन सिंधुना कुलहुमदोई सुबा मणिपुर इंटीग्रिटी डे की थोरम लुप असिगी प्रेसिडेंट नंदो लुवांग अमदी पोइरई लेमरोन मैरा पाइबी अपुनबा मणिपुर की प्रेसिडेंट L मेमचौबीना प्रेसिडियम मेंबर ओइदुना क्वाकैथेल अखम लेगाइदा लैबा अमुको की संगलेंदा पांगथोखरे मिजोरम दंगासी वर्ल्ड क्लास की ओइबा थेंजोल गोल्फ रिजॉर्व यूनियन टूरिज्म मिनिस्टर प्रहलाद सिंह पटेल ना संगाखरे गोल्फ कोर्स असी मालेम द ममिंग लेरबा टॉप रैंक की मनुंग चलिबा कैनाडा द बेस ओइबा गोल्फ कोर्स आर्किटेक्चरल फार्म अमना डिजाइन तौबनी त्रिपुरा की CM बिप्लब कुमार देव इमुंग की मियोई अनी कोविड पॉजिटिव ओरकपदगी सेल्फ आइसोलेशन द लैख्रे महाकी इमुंग की मियोई अनी अमना टेस्ट तौबदा नेगेटिव रिजल्ट लाखी हाइरी अदुबो CM बिप्लब कुमार देव सु रिजल्ट नेगेटिव लाखरे हाइरी चेरगसिदा यूनियन पेट्रोलियम मिनिस्टर धर्मेंद्र प्रधान सु कोविड पॉजिटिव ओइबदगी हॉस्पिटल दा एडमिट तौखरे महाकी स्टाफ खरा पॉजिटिव ओइबदगी होम आइसोलेशन दा महाक लेरखिबनी अमित शाह की मथंगदा महाकना कोविड पॉजिटिव ओइबा अनीसुबा यूनियन मिनिस्टर ने पनबयाई मध्य प्रदेश की CM शिवराज सिंह चौहान कर्नाटका की CM VS येदियुरप्पा अमदी हानगी कर्नाटका की CM सिद्धारामैयासु कोविड पॉजिटिव ओइख्रबने लोइनना तमिलनाडु की गवर्नर बनवारीलाल पुरोहित सु COVID-19 पॉजिटिव ओइख्रबने मिजोरम दा COVID-19 की अपुनबा कन्फर्म केस मसिंग 4 सुपना अमा सुख्रे ngasi gi oina miyoi taruk positive oikhi ngasi miyoi 13 discharge tawkhibaga loinana apunba discharge tawkhibagi masingna chaniga marfunithoi sukhre chaniga 18 na active oiri leikhidaba amata yaudri मेघालय दसु नौना मियोई 15 कोविड पॉजिटिव ओइखिबगा लोइनना अपुनबा कन्फर्म केस मसिंग 54 सुख्रे मियोई 63 ना ngasi discharge tawkhibगा लोइनना अपुनबा discharge tawkhibagi masing 450 सुख्रे 430 ना एक्टिव ओइरी लेखिदबगी masing 5 सुख्रे
Nagaland sungasi chaniga humbudra taruk COVID-19 positive oikibaga loinana apunba confirm case masing lisinganiga chamri supna manga yaukre. Chatruka yankai taretna naba phakre lisingamaga chatret nipuna active oiri laikidabagi masing mari sukre. Arunachal Pradesh su nongna miyoi humpu positive oikibaga loinana apunba confirm case masing lisingamaga chatret yankai nipan sukre. Humpu taretna discharge taukibaga loinana apunba discharge taukibagi masing lisingama supna humpu humdoi sukre. Chatruka marfutarani thoina active oiri laikidabagi masing ahum sukre. Amadi Tripura dasu nongna miyoi chamaga kuntramathoi COVID positive oikibaga loinana apunba confirm case masing lising mangaga chonga kun sukre. Miyoi humbudrana discharge taukibaga loinana apunba discharge taukibagi masing lising ahumga chatruk humbudra manga sukre. Lising amaga chatret marfutra mapanna active oiri. Ngasi nongna miyoi amaso laikanaba ngamdana laikidabadagi state asida apunba laikidabagi masing kunipan sukre. India da COVID ke apunba confirm case masing lakh taramapan dasmik sino ani yaukre. Ngasi gi oina hokzik phawbada miyoi lising nipu taruka chani taramathoi COVID positive oikre. Masidasu state mangagi result watlibani. Active oriba case masingna lakh manga dasmik nipan ahum yaukre. Naba phakibagi masingna lakh tarani thoi dasmik taret nipan yaukre. Sikibagi masingna lising kuntra mapan ga chatret marfutarani thoi yaukre. Ngasi gi oina hokzik phawbada miyoi chanipan ga kunma thoina laikanaba ngamdana laikidre. Malemda ngasi su Indiana hokzik phawbagi oina positive case khwaidagi masing yamba amadi sibagi masing dasu khwaidagi yamba leibak oiri. Amadi leibak asigi Prime Minister Narendra Modi hayeng Ram Mandir sananabagi damak Bhumi Pujan gi thoramda saruk yananaba Ayodhya chatlagani. Puja gi thoram numit yungba matung pung tarani thoi makhaidagi hauraga pung tarani thoi ga minute nipu mangada loishengani. Akhanaba saknariba citizen chamaga humdra manga loinana spiritual tradition chamaga kuntra manga gi liningba chamaga kuntra manga su thoromasida saruk yagani. Mega function asida RSS chief Mohan Bhagwat amadi UP gi CM yauna miyoi mangana daista phamgani. Numit hubni chupna chatharakliba mega function hayeng Bhumi Pujan tawraga loishilagani. Ngasigi oinadi Arambai News Guwahati da Manipuri Pao sandokchaba matang installation zabaga loinana amukasu hanna khurumjari.